highway production gido sume koina highway production kisi honorable speaker sir highway production kisi koina ada piun hairuba kanda honorable prime minister ne matam dugi defense minister koi kanona rajnath ji na madudai da highway production oina piragadi noi kisi yararoi state khudimak loina hairani aduna nang IRB oina loro haidana IR 10 11 ge IRB so oina pirakibani madugi recruitment process to covid laikiba kari kari laibisina tang thendagre aduna madu just assembly hall loibaga haiba result to out already loina na marak sida honorable members aduga atopa pawamana Facebook YouTube ta viral oirakpa video mitai khunai mangtopa amadi liglam sokpa yaba video oibana matam suppagi thingjalle KKL haukiba methada langon ningthau lai haraubaga mari leinana advertise tauba manba video ama Facebook YouTube ta viral oirakpaga loinana KKL na kupna yengsilaba matungda asoiba aranba mayam ama yoramba thengnare hairiba video asina maram oiraga khunai asida satnadaba yamna mathong huktaba mitai khunai mangthokpa yaba amadi liklamda sokpa yaba video oibana hairiba video asi matam suppa gi oina thingjalle haina kanglaipak kanbalup KKL na Manipur gi serol amana phongdorakle serol asina hai masibu nambada senariba langon ningthau lai committee amadi committee adugi general secretary Santi Kumar amadi publicity secretary Ratan amasung short video aduda saktam langliba Manipur gi masak nairaba phagiroi happy razen amadi youtuber naobamei Beron amasung maduda saktam langliba artist pum namak KKL ga wakan taminadriba phawbagi music asi athingba asi leiringai manungda cinema drama comedy Facebook social media na singba amadi karigumba thabuk thoram amadata saruk yaba yaroi hairiba asida thausada duna makhata na thabuk tawram labadi maduda thorakpa afafatta kudamak masa masana lawjagadabani aduga atopa Manipuri gi Facebook gaming live amadi Manipur gi YouTuber oiriba hijam noinoi sanu dagi Sengdokhre bagi warona mag pathoksage ai hijam noinoi channel maming na noinoi gaming aina live thabada panhaidaba wahi khara pankiba adu party RPF amadi lebak miyam da lanjare amuk hanna tawjaroroi haina haijare aduga Manipuri gi famous YouTuber senjem thoithoi maitei maki channel maming na DSP thoithoi gi maikai dagisu Sengdokhre bagi warona makta pajage ai senjem thoithoi maitei channel maming na DSP thoithoi aina interview lobada panhaidaba mayam kunai da chana sunaba open oikibadu party RPF amadi lebak miyam da lanjare amuk hanna tawjaroroi haina haijari video si mayam na nungai bataragadi channel asibu subscribe to biyu aduga mathangi maruiba updates kidamakta channel asibu subscribe to biyu video si yengbi bagi damakta mayam pumna makpu amukka hanna thagachari